ꯅꯨꯡꯁꯥꯗ ꯐꯖꯅ ꯌꯩꯁꯜꯂꯦ ꯁꯛꯁꯦ ꯉꯥꯟꯅ ꯇꯥꯃꯣꯅ ꯆꯠꯄꯗꯣ ꯇꯥꯃꯣꯗꯤ ꯇꯞ ꯆꯠꯂꯦ ꯈꯟꯕ ꯑꯩꯅꯗꯤ ꯊꯨꯅ ꯆꯠꯈ꯭ꯔꯕ ꯍꯦꯛꯇ ꯅꯤꯡꯉꯦ ꯇꯥꯟꯅꯕ ꯃꯥꯜꯂꯦꯕ ꯂꯧꯔꯛꯇꯦ ꯕꯔꯇꯤ ꯌꯥꯝ ꯇꯥꯟꯅꯩꯌꯦꯅ ꯇꯜꯂꯕ ꯀꯥꯏ ꯕꯔꯇꯤ ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯌꯦꯕ ꯉꯁꯤ ꯅꯨꯡꯉꯥꯏꯔꯦꯍꯦ ꯉꯁꯤꯗꯤ ꯁꯦꯟꯗꯦꯂꯔꯁꯦ ꯐꯖꯗ꯭ꯔꯥ ꯑꯩ ꯐꯖꯩ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯇꯥꯕꯅꯤ ꯁꯤꯒꯤ ꯐꯖꯕ ꯎꯅꯕ ꯑꯃꯨꯛ ꯊꯥꯜꯍꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤ ꯌꯦꯡꯕ ꯂꯥꯛꯏꯅꯦꯅ ꯍꯥ ꯗꯣꯅꯦꯇꯦꯠ ꯕꯥꯏꯕ ꯑꯩꯅꯗꯤ ꯎꯔꯦ ꯁꯤꯗꯗꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯒꯥꯔꯗꯦꯟ ꯀꯗꯥꯏꯅꯣ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯆꯠꯇꯕꯅꯤꯅ ꯈꯪꯗꯦ ꯇꯥꯏ ꯔꯣꯁ ꯌꯦꯜꯂꯣ ꯁꯥꯠꯂꯦ ꯑꯝꯇꯪ ꯌꯦꯡꯉꯛꯁꯤ ꯐꯠꯇꯕ꯭ꯔꯥ ꯀꯩꯒꯤ ꯁꯤꯗꯤ ꯁꯤ ꯉꯥꯛꯇ ꯊꯥꯏꯁꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯁꯤꯗ ꯑꯩꯅ ꯁꯤ ꯒ꯭ꯔꯤꯁꯀꯤ ꯇꯥꯏꯞꯇ ꯄꯥꯏꯅꯤꯁꯨ ꯂꯩꯇꯦ ꯔꯣꯁ ꯑꯃ ꯁꯥꯠꯄ ꯎꯕꯗꯨꯏ ꯋꯥꯅꯤ ꯁꯥꯠꯇꯤ ꯁꯥꯠꯇ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯌꯥꯔꯦꯗ ꯆꯪꯉꯔꯣꯏꯒꯦ ꯆꯥꯎꯋꯤ ꯅꯨꯡꯉꯥꯏꯔꯦꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯎꯕꯁꯦ ꯀꯨꯏꯔꯕꯅꯦ ꯍꯥꯏꯅꯔꯛꯏꯁꯤꯀꯣ ꯉꯁꯤꯁꯨ ꯀꯨꯏꯔꯕꯅꯦ ꯑꯌꯨꯛꯇꯒꯤ ꯄꯨꯡ 8:30 ꯂꯣꯏꯁꯤꯜꯂꯒ ꯂꯩꯅꯩꯅꯦ ꯌꯥꯗꯕ ꯀꯥꯏ ꯊꯕꯛꯇꯣ ꯆꯤꯜꯂꯕ ꯇꯥꯔꯦ ꯊꯕꯛꯇꯣ ꯈꯨꯆꯤꯟ ꯑꯃ ꯇꯧꯈ꯭ꯔꯕ ꯁꯤꯁꯤꯗ ꯆꯥꯒ ꯕꯣꯔꯥꯒ ꯇꯟꯒ ꯆꯥꯍꯧꯔꯤꯌꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯨꯔꯦ.  ꯑꯩꯈꯣꯏ ꯌꯨꯝ ꯃꯨꯔꯦ ꯌꯧꯗꯣꯔꯦ                                                                                                                         ꯌꯧꯗꯣꯔꯦ
ꯌꯥꯎꯕ ꯍꯣꯇꯦꯜꯗꯨꯁꯤꯕꯣ ꯑꯩꯗꯤ ꯁꯤꯗꯤ ꯕꯁ ꯁ꯭ꯇꯣꯞꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯅꯤ ꯍꯥꯏꯅ ꯂꯩꯌꯦ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯣꯏꯅ ꯍꯥꯡꯖꯜꯂꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯈꯛꯇꯪꯅꯤꯗ ꯑꯣ